ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯄꯥꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯦꯝ ꯁꯨꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯗ ꯀꯔꯤꯁꯨ ꯄꯥꯝꯃꯨꯔꯝꯗꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯝꯗꯦ꯫ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯂꯧꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯃꯊꯣꯡ ꯍꯣꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯊꯥꯛꯄꯗ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯂꯦ꯫ ꯃꯆꯥꯁꯤꯡꯒꯤ ꯑꯐꯣꯠꯄ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯑꯍꯟꯕ ꯁꯤꯟꯕꯤꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯋꯥꯃꯜꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤ 19 ꯁꯨꯔꯛꯂꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯂꯟꯗꯣꯟꯅ ꯃꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯔꯛꯇꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ꯫ ꯌꯨꯝꯒꯤ ꯄꯣꯠꯂꯝ ꯄꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯂꯪꯐꯩ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗꯕ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ꯫ ꯀꯇꯟꯕꯤ ꯃꯃꯥꯗꯨ ꯆꯔꯥ तानब ngamsilaktabadagi ꯃꯆꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯆꯦꯡ ꯃꯤꯔꯨꯛ ꯑꯃ ꯑꯅꯤ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯑꯩ ꯑꯇꯣꯞꯄ ꯈꯨꯜ ꯑꯃ ꯑꯅꯤꯗ ꯆꯠꯂꯒꯅꯦ ꯍꯥꯃꯩ ꯈꯔ ꯌꯣꯜꯂꯨꯈꯤꯒꯦ꯫ ꯅꯧꯄꯥꯁꯤꯒꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯅꯤꯗ꯫ ꯅꯈꯣꯏ ꯑꯅꯤꯗꯪ ꯑꯍꯤꯡ ꯂꯩꯕ ꯀꯤꯔꯕꯗꯤꯅꯦ ꯑꯋꯥꯡꯒꯤ ꯅꯇꯥꯗꯨ ꯀꯧꯔꯒ ꯍꯦꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ." ꯃꯃꯥꯗꯨ ꯁꯦꯒꯥꯏꯔꯕ ꯂꯨꯕꯥꯛ ꯑꯃꯗ ꯍꯥꯃꯩ ꯈꯔ ꯍꯥꯞꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯒꯅꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕ ꯆꯍꯤ 6ꯀꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨ ꯃꯆꯦꯅ ꯀꯟꯅ ꯊꯦꯝꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯆꯍꯤ ꯅꯧꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯤ ꯃꯈꯣꯏꯗꯤ ꯀꯥꯎꯈ꯭ꯔꯕꯒꯨꯝꯕꯅꯤ꯫ ꯃꯃꯥꯅ ꯊꯅꯝꯕ ꯆꯦꯡ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯔꯥ ꯍꯦꯜꯂꯦ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯗꯥꯡꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯀꯥꯏꯗꯒꯤ ꯆꯦꯡ ꯄꯨꯕ ꯆꯠꯂꯤꯉꯩꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯧꯄꯥꯕꯨ ꯐꯃꯨꯡꯗ ꯁꯨꯝꯂꯒ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯑꯉꯥꯡ ꯍꯧꯗꯣꯛꯂꯒ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯋꯥꯡꯒꯤ ꯃꯇꯥꯕꯨ ꯀꯧꯖꯔꯝꯃꯤ, "ꯍꯣ ꯏꯇꯥ! ꯍꯣ ꯏꯇꯥ!" ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯀꯧꯕ ꯃꯇꯝꯗ ꯍꯣ ꯍꯥꯏꯍꯩꯗꯦ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯖꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ, "ꯍꯣ ꯏꯇꯥ! ꯍꯣ ꯏꯇꯥ! ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ?" ꯃꯇꯥꯅ ꯈꯨꯝꯂꯛꯈꯤ, "ꯍꯥꯎ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯏꯇꯥ, ꯏꯄ꯭ꯋꯥꯒ ꯑꯩꯈꯣꯏꯅꯤꯗꯪ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒ ꯃꯩꯊꯥꯞꯁꯨ ꯅꯥꯏꯁꯦ." ꯃꯇꯥꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯈꯤ, "ꯍꯣꯏ ꯍꯣꯏ, ꯂꯥꯛꯀꯦ." ꯃꯆꯦꯅ ꯑꯉꯥꯡꯕꯨ ꯃꯃꯤꯠ ꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯊꯣꯡ ꯊꯤꯜꯂꯛꯄ ꯇꯥꯔꯦ꯫ "ꯏꯇꯥ, ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯏꯇꯥ." "ꯍꯣꯏ ꯏꯇꯥ, ꯍꯥꯡꯂꯒꯦ." ꯃꯍꯥꯛ ꯍꯔꯥꯎꯅ ꯊꯣꯡ ꯍꯥꯡꯂꯝꯃꯤ꯫ ꯏꯁ ꯄꯥꯡꯈꯣꯛ ꯌꯦꯟꯗꯦꯝꯅ ꯁꯥꯕ ꯇꯔꯦꯡ ꯑꯃ ꯄꯥꯏꯔꯒ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯆꯤꯡꯂꯒ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯁꯒꯣꯜ ꯍꯤꯗꯥꯛ ꯑꯃꯁꯨꯡ ꯀꯕꯣꯀꯪ ꯃꯄꯥꯜ ꯃꯅꯥꯗ ꯆꯤꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯑꯃꯗꯤ ꯇꯨꯝꯇ꯭ꯔꯤꯛ ꯇꯧꯕ ꯃꯅꯥꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅ ꯅꯤꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ." ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯎꯠꯂꯨꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ, ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯃꯇꯥ ꯁꯥꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯔꯒ ꯊꯦꯝꯂꯒ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯨꯁꯨ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯇꯨꯅ ꯆꯈꯣꯝ ꯑꯃ ꯐꯥꯎꯕ ꯍꯨꯛꯄ ꯉꯝꯗꯅ
ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯃꯆꯦꯅ ꯊꯦꯝꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥ, ꯆꯥꯕ ꯍꯧꯔꯁꯤ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯁꯥꯡꯂꯕ ꯃꯈꯨꯠꯅ ꯂꯧꯈꯠꯈꯤꯕ ꯆꯥꯛ ꯑꯦꯟꯁꯥꯡꯗꯨ ꯑꯃꯨꯛꯅ ꯃꯃꯤꯠꯇ ꯑꯃꯨꯛꯅ ꯃꯅꯥꯀꯣꯡꯗ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯅ ꯃꯅꯥꯇꯣꯟꯗꯁꯨ ꯅꯝꯁꯤꯟꯈꯤ꯫ ꯃꯣꯔꯣꯛ ꯃꯦꯠꯄ ꯃꯌꯥꯝ ꯑꯃ ꯃꯃꯤꯠꯇ ꯅꯝꯁꯤꯜꯂꯨꯕꯗꯒꯤꯗꯤ ꯁꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯏꯁꯤꯡ ꯏꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯕꯨ ꯄꯣꯔꯒ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯛꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯃꯥ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯃꯥꯃꯥ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯈꯪꯈ꯭ꯔꯕ ꯌꯨꯝꯕꯨ ꯑꯗꯨꯅ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯏꯀꯥꯏꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ, ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯆꯦꯡꯒ ꯅꯤꯕ ꯑꯃꯨꯛ ꯂꯥꯛꯂꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯩꯔꯔꯣꯏ ꯈꯜꯂꯛꯄꯗꯒꯤꯗꯤ ꯑꯊꯥꯞꯄ ꯈꯨꯜ ꯑꯃ ꯇꯥꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯑꯊꯨꯞꯄ ꯃꯃꯤꯠ ꯃꯃꯥꯏꯗꯨ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤ꯫ ꯊꯣꯛꯄꯦ, ꯃꯤꯠꯁꯦ ꯊꯣꯛꯄꯅ ꯌꯥꯗ꯭ꯔꯦ꯫ ꯃꯤꯠꯁꯦ ꯊꯣꯛꯄꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯪꯒꯅꯤꯗꯣ ꯑꯩꯒꯤ ꯃꯤꯠꯄꯨ ꯊꯨꯞꯍꯟꯕ꯫ ꯂꯩꯔꯝꯃꯣ ꯅꯈꯣꯏ ꯑꯅꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯗꯕ꯫ ꯃꯤꯠꯁꯦ ꯊꯨꯞꯄꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯣ? ꯂꯥꯛꯆꯩꯗ, ꯅꯈꯣꯏ ꯑꯅꯤꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯦꯟꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯂꯣꯟꯅꯕ ꯈꯨꯜ ꯌꯧꯔꯛꯄꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯤꯡꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯈꯤꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯈꯨꯜꯒꯤ ꯆꯤꯗꯥꯏ ꯑꯃꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯖꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯌꯨꯝ ꯑꯁꯤ ꯀꯅꯥ ꯂꯩꯕꯒꯦ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯀꯅꯥꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯣ? ꯆꯠꯂꯣ, ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯆꯪꯖꯐꯝꯒ ꯂꯩꯇꯦꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯗꯨꯅ ꯍꯥꯏꯖꯔꯨꯏ꯫ ꯃꯗꯨꯗꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯃꯤ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯁꯪꯒꯣꯜ ꯑꯃꯗ ꯆꯪꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯃꯅꯝ ꯅꯝꯂꯒ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯟ ꯂꯥꯕ ꯑꯅꯤꯅ ꯋꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨꯅ ꯅꯤꯡꯉꯝꯗꯅ ꯌꯥꯝꯅ ꯆꯥꯛꯅ ꯁꯣꯜꯂꯝꯃꯤ꯫ ꯂꯥꯛꯆꯩꯗ, ꯏꯈꯨꯠꯇ ꯇꯥꯔꯕ ꯆꯤꯟꯖꯥꯛꯄꯨ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯉꯤꯗ, ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯕꯨ ꯄꯨꯔꯒ ꯈꯨꯜꯂꯛꯇ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯕꯨ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯈꯪꯉꯤ ꯎꯔꯝꯃꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯆꯥꯛ ꯂꯥꯃꯟꯕꯗꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯊꯛꯂꯛꯄ ꯌꯥꯝꯅ ꯇꯣꯏꯔꯝꯃꯤ꯫ ꯋꯥꯃꯟꯕꯗꯒꯤ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯃꯆꯦꯅ ꯄꯣꯔꯒ ꯄꯨꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯗ ꯃꯈꯣꯏꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯪꯖꯔꯝꯃꯤ꯫ ꯏꯃꯥꯍꯜ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯎꯔꯝꯕ꯭ꯔꯥ? ꯏꯕꯦꯝꯃ, ꯅꯃꯥꯗꯤ ꯀꯅꯥꯅꯣ? ꯀꯔꯤꯗꯧꯕ ꯆꯠꯈꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯍꯥꯃꯩ ꯌꯣꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨ ꯅꯃꯥ ꯑꯣꯏꯔꯦꯀꯣ? ꯂꯥꯛꯑꯣ, ꯃꯥꯒꯤ ꯂꯩꯐꯝꯅꯦ ꯑꯩ ꯇꯥꯛꯄꯤꯒꯦ꯫ ꯑꯗꯣ ꯍꯥꯟꯅ ꯏꯁꯤꯡ ꯄꯨꯟ ꯁꯣꯛꯂꯝꯈꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯄꯨꯟ 3 ꯁꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ
ꯃꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯆꯠꯂꯣ ꯍꯦ! ꯅꯃꯥ ꯑꯉꯥꯎꯕꯤꯗꯨꯕꯨ ꯑꯩꯒꯤ ꯐꯤꯔꯩꯗ ꯌꯦꯞꯇꯨꯅ ꯊꯥꯡꯒꯗ꯭ꯔꯣ? ꯆꯠꯂꯣ ꯆꯠꯂꯣ, ꯀꯅꯥ ꯀꯅꯥꯗꯨꯅꯣ ꯍꯪꯂꯨꯔꯣꯆꯣ." ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯇꯨꯅ ꯃꯄꯥꯅꯨꯄꯥꯕꯨ ꯄꯣꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯀꯁꯨ ꯍꯪꯖꯔꯝꯃꯤ, "ꯏꯟꯗꯣꯟ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯥꯃꯩ ꯌꯣꯟꯕꯤꯗꯣ ꯎꯕꯤꯕ꯭ꯔꯥ? ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯈꯔ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ." "ꯏꯍꯦ, ꯅꯈꯣꯏꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯦꯀꯣ? ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯇꯥꯛꯄꯤꯒꯦ. ꯑꯗꯣ ꯐꯧ ꯂꯤꯈꯥꯏ ꯑꯃꯇꯪ ꯍꯥꯟꯅ ꯁꯨꯔꯝꯈꯣ." ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯁꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯨꯃꯥꯡ ꯇꯞ ꯇꯥꯅ ꯐꯧ ꯂꯤꯈꯥꯏ ꯑꯃ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯅꯃꯥꯕꯨ ꯂꯩꯒꯨꯝ ꯑꯩꯒꯤ ꯁꯝꯕꯨꯟꯗ ꯊꯦꯠꯀꯗ꯭ꯔꯣ? ꯆꯠꯂꯣ, ꯅꯁꯛꯁꯤꯡ ꯑꯗꯣ ꯌꯦꯡꯅꯤꯡꯗꯦ." ꯑꯁꯨꯝꯅ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯁꯨꯍꯜꯂꯒ ꯇꯥꯛꯄꯤꯅꯤ ꯍꯥꯏꯔꯒ ꯀꯔꯤ ꯑꯃꯠꯇ ꯇꯥꯛꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯌꯨꯝ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯋꯥꯕꯅ ꯃꯈꯣꯡ ꯊꯥꯡꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯃꯄꯥꯅꯨꯄꯥꯕꯨ ꯊꯦꯝꯕꯗ ꯃꯁꯥ ꯂꯥꯝꯗꯕ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯄꯤꯔꯛꯄ ꯆꯥꯛꯂꯦꯝꯒ ꯈꯔ ꯆꯥꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯊꯤꯔꯛꯄ ꯃꯇꯝꯗ ꯈꯨꯜ 5 ꯂꯥꯜꯂꯛꯂꯦ꯫ ꯆꯥꯛ ꯂꯥꯝꯃꯜꯂꯛꯄꯗꯒꯤ ꯈꯖꯤꯛꯇ ꯄꯤꯖꯕꯤꯌꯨ ꯍꯥꯏꯅꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯪꯒꯣꯏꯅ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯣꯏꯔꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯗ ꯌꯦꯡꯂꯛꯈꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯎꯕꯗ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯏꯃꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯗꯕ꯭ꯔꯥ?" ꯅꯨꯄꯤꯗꯨ ꯇꯤꯡꯉꯛ ꯃꯥꯏꯉꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯄ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯥꯏ ꯅꯨꯄꯤ, ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯅꯪꯕꯨ ꯅꯍꯥꯟꯗ ꯅꯆꯥ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ?" ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩ ꯃꯈꯣꯏꯕꯨ ꯈꯪꯗꯦ. ꯑꯆꯥ ꯑꯊꯛ ꯈꯔ ꯐꯪꯅꯅꯕ ꯑꯩꯕꯨ ꯃꯃꯥ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ." "ꯑꯣ, ꯐꯔꯦ. ꯑꯗꯨꯗꯤ ꯇꯥꯟꯊꯣꯛꯈꯣ." ꯅꯨꯄꯥ ꯑꯗꯨ ꯆꯩ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯈꯤ꯫ "ꯁꯦ, ꯅꯪꯅ ꯉꯝꯗ꯭ꯔꯕꯗꯤꯅꯦ, ꯑꯩ ꯇꯧꯒꯦꯁꯦ." ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯟꯕꯤꯅꯕ ꯃꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯈꯣꯏꯒꯤ ꯁꯌꯦꯡ ꯅꯥꯝꯃ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯔꯣꯝꯗ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯏꯃꯥ ꯀꯧꯔꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯤ ꯃꯆꯦꯅ ꯃꯧꯄꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯜꯍꯧꯕ ꯌꯨꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟ ꯃꯧꯄꯥ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯥꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃ ꯈꯣꯡꯕꯥꯟ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯎꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕ, ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯨꯏ꯫ ꯌꯥꯝꯅ ꯅꯛꯅ ꯁꯝꯕꯜ ꯃꯔꯨꯝꯗ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩ ꯂꯧꯔꯝꯗꯥꯏꯗ ꯅꯆꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯗꯥꯏ? ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣꯕ?" "ꯍꯦꯔꯥ, ꯆꯥꯛꯅꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯇꯥꯠꯄꯨ ꯅꯪꯗꯤ ꯉꯁꯤꯇ ꯎꯔꯤꯕ꯭ꯔꯣ? ꯍꯥꯏ, ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯑꯩ ꯐꯨꯔꯒ ꯇꯥꯟꯈꯤꯒꯦ, ꯌꯦꯡꯉꯨꯀꯣ ꯅꯪ." ꯐꯠꯇ꯭ꯔꯕ ꯃꯄꯥꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯋꯥꯁꯥꯅ ꯁꯦꯠ ꯀꯟꯗꯨꯅ ꯇꯥꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯃꯋꯥ ꯑꯅꯧꯕ ꯃꯇꯨꯅ ꯃꯆꯥ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯕꯣꯏꯔꯦ." ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯆꯪꯂꯒ ꯆꯥꯛ ꯅꯤꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎꯅ ꯃꯈꯣꯏꯕꯨ ꯆꯥꯛꯂꯦꯝ ꯈꯔ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯅꯅꯕ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯦꯅ ꯐꯧ ꯂꯤꯈꯥꯏ ꯑꯃ ꯁꯨꯅꯅꯕ ꯄꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡ ꯑꯃꯈꯛ ꯌꯨꯝꯊꯛ ꯂꯥꯟꯅ ꯂꯪꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯦꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯧ ꯑꯗꯨ ꯁꯨꯕ ꯂꯣꯏꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯅꯨꯡ ꯍꯟꯅ ꯍꯟꯅ ꯂꯪꯉꯤ꯫ ꯌꯨꯝ ꯂꯥꯟꯕ ꯉꯝꯗꯅ ꯊꯣꯏꯅ ꯑꯣꯟꯊꯔꯛꯈꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯋꯥꯃꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯛꯈꯤ꯫ ꯃꯆꯦꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯧꯄꯥꯅꯨꯄꯥꯗꯤ ꯆꯟꯅꯐꯝ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨꯁꯤꯡ ꯑꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯗු ꯀꯣꯟꯅꯔꯒ ꯌꯥꯝꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯃꯣꯏꯗꯨ ꯈꯔ ꯄꯦꯊꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯌꯥꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯎꯅꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯆꯦꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯧꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯈꯛ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯃꯥꯅ ꯑꯍꯤꯡ ꯑꯍꯤꯡ ꯌꯦꯅꯈꯥꯗ ꯅꯠꯇ꯭ꯔꯒꯅ ꯁꯪꯒꯣꯟꯗ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯌꯨꯝꯕꯨꯅ ꯆꯥꯅꯅꯕ ꯇꯝꯂꯛꯄ ꯆꯥꯛ ꯁꯔꯨꯛꯇꯒꯤ ꯇꯪꯈꯥꯏ ꯑꯃꯃꯝ ꯈꯥꯛꯂꯒ ꯂꯥꯅ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯃꯆꯦꯅ ꯎꯀꯥꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ꯫ ꯃꯗꯨ ꯆꯥꯔꯒ ꯃꯧꯄꯥꯗꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯎꯀ꯭ꯔꯣꯡ ꯑꯃꯗ ꯑꯣꯏꯈꯤ꯫ ꯆꯍꯤ ꯑꯃ ꯋꯥꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨ ꯃꯆꯦꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯎꯃꯪ ꯋꯥꯃꯪꯗ ꯆꯠꯇꯨꯅ ꯍꯩꯕꯣꯡ ꯀꯥꯡꯔꯧ ꯎꯍꯩ ꯋꯥꯍꯩ ꯊꯤꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯆꯦꯗꯤ ꯃꯧꯄꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯀꯞꯇꯨꯅꯇ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯆꯤꯟ ꯃꯧꯄꯥ ꯎꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯦꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯃꯤꯅꯥꯏ ꯂꯩꯁꯥꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄꯤ ꯂꯩꯁꯥꯕꯤꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯔꯨꯔꯕꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯧꯄꯥꯒꯤ ꯃꯁꯛ ꯊꯨꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯃꯧꯄꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ." ꯌꯨꯝꯕꯨꯗ ꯃꯧꯄꯥꯅꯨꯄꯥꯅ ꯁꯅꯥ ꯃꯆꯦꯠ 5 ꯄꯤꯔꯒ ꯃꯆꯦꯕꯨ ꯃꯤꯅꯥꯏ ꯇꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯆꯦꯕꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯧꯄꯥꯒꯤ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯪ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯆꯧꯕ ꯆꯦꯛꯄꯟꯅ ꯀꯣꯏꯁꯤꯟꯕ ꯐꯨꯔꯥ ꯗꯂꯥꯟꯁꯤꯡ ꯁꯅꯥꯅ ꯃꯌꯨꯡ ꯀꯥꯕ ꯂꯨꯄꯥꯅ ꯃꯐꯦꯜ ꯑꯣꯏꯕꯒꯨꯝ ꯏꯪꯒ꯭ꯔꯤ ꯁꯦꯠꯅ ꯅꯥꯜꯂꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯆꯧꯕ ꯁꯥꯃꯨ ꯑꯅꯤꯅ ꯃꯥꯌꯣꯛꯅꯅ ꯌꯥꯊꯤꯟꯅꯔꯤ꯫ ꯃꯆꯦꯅ ꯍꯪꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯗꯤ ꯃꯪꯒꯨꯝꯅ ꯈꯜꯂꯦꯅꯦ." ꯃꯧꯄꯥꯅꯨꯄꯥꯅ ꯈꯨꯝꯃꯤ, "ꯏꯆꯦ, ꯉꯛꯄꯤꯒꯅꯨ꯫ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯧꯄꯥ ꯁꯣꯏꯗꯅ ꯂꯤꯖꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯤꯡꯈꯣꯡ ꯎꯃꯪ ꯑꯃꯗ ꯅꯨꯄꯥ ꯃꯆꯥꯗꯨ ꯎꯍꯩ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯊꯤꯔꯤꯕꯗꯨ ꯌꯣꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯕꯅ ꯑꯃꯠꯇꯁꯨ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯆꯤꯡꯒꯤ ꯂꯩꯔꯥꯏ ꯑꯃꯗ ꯉꯥꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯅꯛꯄꯗ ꯃꯥꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯈꯛ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯏꯔꯥꯎ ꯂꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯥꯜꯂꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯔꯪꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯟ ꯑꯍꯣꯕ ꯑꯗꯨ ꯍꯦꯟꯅ ꯂꯥꯎꯅ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯑꯃꯗꯗꯤ ꯂꯝꯍꯨꯏꯁꯤꯡꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯕꯖꯥꯠꯅꯤ꯫ ꯃꯅꯨꯡꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯒꯤ ꯈꯥꯎꯒ ꯁꯅꯥ ꯈꯥꯎ ꯑꯃꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯆꯦꯒꯤ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯗꯨꯅ ꯐꯖ ꯐꯖꯔꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯆꯦ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯒꯤ ꯋꯥꯔꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥ ꯌꯨꯕ꯭ꯔꯥꯖꯀꯤꯗꯃꯛꯇ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯅ ꯅꯛꯅ ꯇꯥꯕ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯄꯨ ꯆꯥꯛꯄꯥꯎ ꯄꯤꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃꯈꯛ ꯁꯤꯜꯂꯝꯃꯤ꯫ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯗꯈꯤꯅꯥꯗꯤ ꯃꯁꯥꯅ ꯆꯥꯅꯔꯤꯕ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡ ꯑꯃꯗꯤ
ising thaknanaba khujaising aduni maduda pelaba miyamna yaifa thogjal pibiramlaga hannanaba tawrami athithi mayamsing adubu thongal phawba thindokluba matamdadi machin mapana lamjau sorokki wangmada usopki lukha khundokpham aduda chaklem chagum khunduna chariba nupa amaga nupi amaga urammi makhoi anidu huisinga chagum munnarami makhoi matau adu ubada maupa nupa aduna asengba chaklu pinanaba kaugi tawba matamda machena khangki ibungo kauruganu nangna makhoibu masak kaukhabasu aide khangi machena minai sing thaduna lukhak chagum khunduna chariba nupa aduga nupi adugadu mafam aduda amuk hana laktanaba tanthok hankhirami makhoi anidu tongan tongan ba maikai da phangna adumak chatnakhre atanba singi chakthungdi lairabani makhoi di chaukhatpagi khuraungni machabu miraiba achauba papni papi sing adugi chakthungdi asibani